Senapati da SDSA na mito khandokpagi thabak chathagadauri. Senapati District Student Association SDSA na lakliba August 3 dagi district asida lairiba non local amasung local miyoi sing masa khangdokpagi verification thabak chathagadauri. Chahi sigi March 15 da Tabo Naga Village sa pangthokiba SDSA gi ahanba Federal Assembly na lawkiba warifki matung ina misa khangdokpagi thabak asi chathagadabani hari. SDSA na thadorokpa cherol amada Mathaki wafam asi phongdorakpaga loinana district asigi demographic composition amadi atai darkar leibasing khandoknaba pandamda verification gi thaba asi chathagadabani. Maram asina registration amasung verification gi thaba asida mari leinaba mipum khudingmangna saruk yabiu hari. August 3 dagi district asida lariba indigenous residents amasung non local residents masa khangdokpagi thabak haugadoriba asida mari leinaba miyoi khudingmangna isa gi mari leinaba documents sing maru oina inner line permit ILP card voter ID na chingba puraga SDSA gi office ta lakpiu hari. Karigumba hariba wafam asida thawaidaba singi mafamda chap action lawbuga loinana unverified tawdaba miyoi sing district asidagi namduna chalhankhigani tanthokani haina su checksin wafam thamlakli. Churachandpur SSC Center hangba paktaknana sinnaba amadi aranba thawngsing chathaba thengnare. Churachandpur da SSC Staff Selection Commission gi examination center oibada paktaknana sinnaba aranba thawng kaya chathabagi thawng kaya social media da viral oirakpaga loinana achobo wathok lakle masina IT ga mari leinaba wathok da su achobo wahang ama puthokhre. Churachandpur amasung Manipur government na khanaba thawrang amagi makhada lupa koti 12 kaithokduna IT center 12 lingkhatkiba district amani masina lamdam asigi misingda national competitive examination sing khudam oina NEET PG Indian Army SSB amasung SSC gi changyeng sing saruk yanabagi khudongchaba piribani. Chei sigi January gi 8 ta Manipur gi governor Joy Kebalana Sangakhiba Center sida SSC gi selection post examination asi ngasi July 19 na pangthoki. Exam aduda puna maheroi humfuga manga na saruk yaki panbaya badi case o Cookie Student Organization amasung TKLD tangkhul katam now long Delhi na punna SSC gi chairman da ing 2024 gi September manga da aiba cherol pisinduna SSC Churachandpur amasung Ukhrul Center asi thamna bahaijakhibani. DRDO na Parloi misal gi maipakpa flight testing pangthokre. India ki defense system da choba inot ama piraduna Defense Research and Development Organization DRDO na Orissa Torban manakta laiba Dr. APJ Abdul Kalam Island gi Parloi misal gi thangna ba maipakpa flight test ani pangthokre haina Defense Minister Rajnath Singh gi office na ngasi phongdokre. Ministry of Defense MOD dagi official statement amada DRDO na July 19 amasung 18 da Dr. APJ Abdul Kalam Island gi Parloi misal gi thangna ba maipakpa flight test ani pangthokre haidi. Missile system adugi minimum amasung maximum range capability adu fangnaba user evaluation trial singi saruk ama oina flight testing adu pangthokibani. Missile sing aduna magi chatkadorba trajectory aduda chumna chatki amasung pinpoint accuracy ga loina target point aduda thungki. Test ki pandam pomna makphangki. Subsystem pomna makka pangthokadaba sing pangthoki amasung madu designated impact point manakta thamba jahas aduda deploy tawkiba. Instruments sing yauna integrated test range ITR na deploy tawbang tungan ba tracking sensor sing na lawkiba test data sizinaduna verify tawki haina statement aduna haiki. Parloi asi indigenous oina puthokpa solid propellant quasi ballistic missile amani high precision soidana fangnaba test of the art guidance amasung navigation sizinai missile sina tungan target sing na makhal kayagi warhead sing pubangami DRDO ge atai lab sing Defense Research and Development Laboratory, Advanced Systems Laboratory, Armountain Research and Development Establishment, High Energy Material Research Laboratory, Defense Metallurgical Research Laboratory, Terminal Ballistic Research Laboratory, Research and Development Establishment, Engineers, NITR, Asnachingba Industry, Partnership Bharat Dynamics Limited, amasung Bharat Electronics Limited, amasung Ate Industry Sing, amasung MSM ising kaya khusamnarga Research Center Imra na system asi puthokibani. Indian Air Force amasung Indian Army dagi users singi loinana industries ki representative sing DRDO gi senior scientist sing na flight testing adu yengki. Donald Trump ki akiba laitona Russia na Ukraine na missile attack chathaduna punna kungatare sikre marifu na sokre. Chahi hum hena Russia amadi Ukraine leba ani gi marakta sokna duna lakliba lana sigi manung chana Russia na kapsilakiba missile attack cha jail da leba miyoi 18 yauna punna chani ga humfu 12 rom Ukraine da sikre aduga miyoi marfu rom na chauna sopa nangkre hairi.
Panba yabadi Russia na Ukraine da chathakibba drone amadi missile ge attack adu America gi President Donald Trump na Ukraine gi lan numit taragani thoini gi manungda loishingadabani haina Russia da aki akhang hek pirakhibaga pung khara gi manungda chatharakhibani Trump na Ukraine gi wari sanaduna lan loishindrabadi akanma makhal gi athingba kaya thambagal doinana tariff chawna Russia da thamjillagani haina aki akhang pirakhibani Russia na Ukraine da laiba jail da target tawduna missile kapsilakpadagi jail da laiba miyoi taraga taret sikhibagal loinana Marifu romna sopan Nangkibani Loinana Russian Ukraine da laiba hospital sing amadi achoba city sing khalaga missile kapsilaktuna landarakibani Russia na chatharakiba attack aduda Ukraine gi miron binupi amasu sikhi Ukraine gi President Vladimir Zelensky na phongdorakhibagi matung ina ningthokaba namiki numidangda Russia na Ukraine gi shit humbudaraga humdoirom amadi khunggang kaya da target thoduna landarakibani attack aduda Iskander M ballistic missile ani Sayed Taft ki drone kuntrataret amadi decoy drone sizinaduna landarakibani Ukraine gi maikai su long range ki drone kaya sizinaduna Russia da landaki Ukraine gi attack aduda Russia gi sumioi amasi khibaga loinana public infrastructure kaya pak sana mangata kaya thoki haidi Ukraine gi Air Force ki maikai degi phongdorakpagi matungina Russia na nongmanini asigi manungda kapsilakiba yamlaba drone singi manungda drone 408 kapthaki Loinana missile anisu Ukraine na thugai panba yabadi chahi helaba Ukraine amadi Russia gi lan asi loishinabagi damak kayaro hanna wari sanakhrabani adubunga si fawbagi manungda nakalani gi marakda yanaba purakpa ngamkhidabani Donald Trump na Ukraine gi lan loishinba ngamdriba si Russia gi President Vladimir Zelensky na lan loishinba pamdabagi ni haina phongdorakhibasu laikhrabani Putin na lan loishining Ningdabagi mami urakpadagi Ukraine da America na lan gi khulai piba thinglamba adu lawthoktuna Donald Trump na Ukraine da makhata na lan gi khulai amu hanna piba horakhrabani haina report asina makhata na phongdorakli Vladimir Putin amadi Kim Jong Un amuka hena nungsinakre Russia gi President Vladimir Putin amadi North Korea gi Supreme Leader Kim Jong Un ani gi marakta amuka hena naknaba mari thamnarakhibaga loinana nungsinaba hengalakre haina phongdorakli hannadagi hauna Putin amadi Kim Jong Un gi marakta lairamba afaba mari adu Hena fagalaktuna Moscow dagi Pyongyang fawbagi akhanaba business ki thabak thoram punna pangthok minanabagi pandamda anauba cargo amadi mi puba flight service ama hodokre North Korea na tourism gi sector da su hena pukning jingsinba ngamnaba thorang kaya su paikhalakre hairi One child policy maram oiraga chahi taret ki manungda angang pokpagi changda tangkhai hena hantharakre report angang ama pokpada China government na lupa lakh 1.30 pi gani hana lauthokre One child policy maram oiraga chahi taret ki manungda angang pokpagi changda tangkhai hena hantharakre hainu report amana phongdorakli report asigi matungina mama amana angang ama hek pokpaga chahi ahum lom lepa laitana lupa 44,000 pi gani haina government na angang yamna pokna bathorang paikhalaliba se hojik China hariba laiba asi ahal oibagi chang asi Chada 21 henkre loinana 2016 ta angang crore 1.8 poklamba adu 2023 da disupnagi angang lakh 90 khaktamak pognorakhibani maram aduna hojik chathariba angang pokpi chang asida adumak leiragadi chahi kharagi manungda China da migi masing kham thengna hantharaklagani hairi Donald Trump na Muslim mayor bu ikai khangdaba mini haina chaithakre America gi President Donald Trump na London gi Muslim mayor Sadiq Khan bu ikai khangdaba amadi hauna lonchat khangdaba mioi ni haina phongdorakre hairi report asigi matuina London gi Muslim mayor Sadiq Khan na tawriba thaba adu yaningdaba phongdokladuna ikai khangdaba amadi mathau masak khangdaba mioi ni haina chai thangkhibani panbeya badi 2019 gi matamda su Donald Trump na Sadiq Khan bu maithiraba mioi amani haina su ngang sakhiba laikhrabani adubu Donald Trump na Sadiq Khan gi matangda amuk no hongna na karigidamak chai thanglakli haibigi maram khangmungamdri Donald Trump hoje Europe ki laiba kaya da chatuna luchingba singa yamna kana unaribani haina su phongdorakli